ngasi trade update se phone dagi record oina tawre ngasi trade amakhak tawi ko sigi 37,700 p da san bai ngam khak tawbani adugi trade to mange ngasi oina lupa lising amakhak mange aduga makhada lupa chahum mangi je sidi aina satra amada stop loss kamaina thamni takpagi tawgiba trade ne adu ngasi trade amaden tawde makhada khwaidagi makhai thang bada 30,100 p da lupa lising manga ga chatre mangi se asi final oidri ko haibadi ngarang pung ahum tasilakpada evening da tawgiba short straddle do positional short straddle do adugi leg ama stop loss yai baini positional short straddle da stop loss thammagani aina sanari basi ko ada sigi atopa leg ama hoji lupa lising ahum tunga lairiba aduduna sida ngasi lupa lising manga ga chatre mange habe yadriba finalize karam kan oine kana hayeng oigadawa ko hayeng si stop loss yai taragadi lupa sung mange habam thora ani duga karigumba bank nifty gi price ina 18,100 ki makhada lairaba ko 18,100 ki makhada lai taragadi ai paisa mang oidrini ko hojik mangi basingdo leg ama sidagi loina hanjin gadoini ngasi gi khitang fajabadi walani sida yengdaw natte sida yengdawa 18,100 sigi makhada lairing khoi ai paisa mang oiba sigi trade se ado ngasi mang boin urise leg ama stop loss yai baini mang ma tongba habase hayeng confirm to ta doini ngasi gi oina lupa lising am khak mange ngasi gi di laptop ta ai fajana entry kaida tawbono khopano ai utre hayeng dagi di fajana unaba tawrage ngasi gi di matan sai losin jarage